Kwa Managi Matangda CM Mei houna Saokhre Citragupta thiduna asoiba ngangna gumsi CM ngasi Chief Minister N Birena Imphal East ki kongma nongthongmam laikai da leiba senior citizen home amadi mongsangkai da leiba all age home da chatuna home singda leiriba ahal singa unaduna COVID-19 ngakthoknaba paukta kaya piduna chana thaknaba polam sing yanthokre thauram adu da paumi sing da Chief Minister na hujik wariba Manipur ki phibam masida Kwa Managi isu sagaduna adum leiba sida penda ba phongdok pakaloinana lengang na suk phajana honariba singa sibu asoiba thiduna Citragupta tawnagum si haina akanma message pirakle lengang na ngamba level da Kwa Mana pusilakpa mioi sing adu phaduna thambagi mathakta polam sing adu kana amatana puthokpa yadana val security na ngak senduna thamlibani hojikti puna COVID-19 asi thengnana ba khona mina si haike cheng fangdavagi ising fangdavagi amadi miyamgi awaba sing asibu karamna kokhan sige khanabagi mahutta politics tawdana bak makha tana phongdokhe India gi oina COVID-19 gi oina lockdown chathariba si Manipur da su April 10 gi matungdagi sector kharagi manungda komthokna bak center dagi khangalakpa leire haike miyamna ni suba lockdown asibu sogat piduna mapung phan si haike lockdown asina maram oiduna Manipur gi wangmada panduna leiriba Manipuri singa Manipur lenga ka pau phaunare Atopa state singe lenga ka wari sanaduna mari leinaba mateng pangna baksu khangal le haire Manipur lenga na COVID-19 asi thengna bak semkhiba website tengbang.in da mapalda leidiba mioi lakh amaga lising tare na register tawrakle ngarang fawbugi manungda mioi lising kunthra da direct benefit transfer ki kuthangda lupa lising ani ani pi khre lemhoriba awat pasing adusu makha tana pina ba honagani haikhe Manipur da thorakpa yadana leidiba sing yumda puthokna bak home minister da khangan khiba leire Athuba matamda charter flight arrange tawduna mapalda leiriba sing puthokna ba honagani hairi waraba suwana matam kharadi khangminasi khudaki oiba mari leinaba mateng pangnana ba command control room da paw phongna biu haina chief minister na makha takhi loina na topa paw amana Manipur dagi Karnataka da Hankhiba Meeoi Shire Manipur dagi Karnataka da Hankhiba COVID-19 positive confirm tawgiba mioi adu ngasi ayuk Karnataka da leikhidre hairi leikhidraba mioi asi chahi 33 sukhre hairi Mahak tha asigi chaichat tara dagi Karnataka gi Bangalore da leiba Victoria Hospital da laikan naduna lakhibani haire panba yabadi mahak hokiba March chaichat tara gani thoida Manipur gi Moreh dagi Bangalore tamna lakhibani haire